HANDAK Pangthokkadouriba Lok Sabha MEEKHAL Gamari LEINANA HAPTA KANGJEIBUNG Union Home Minister Amit Shah Yaona Pangthokkadouriba Bjp election campaign ki Damak Shem Shaba Pumnamak Loikhre Amit Shah ki PUNG KHARAGI Manipur KHONGCHAT ASIDA BJP Manipur PRADESH ki NOUNA SHEMJIN SHAJILLIBA THAMBAL SHANGLEN ki office su inaugurate TOURAMGADOURI Union Home Minister Amit Shah ki Manipur KHONGCHAT asigi matangda press na phangba paw man hai ngase ayuk Tripura gi Kumarghat Pangthokkadouriba miyam gi mifam amada saruk yaramlaba matung Amit Shah Manipur gi damak akhanaba flight amada Imphal gi British Transit International Airport ta nungthil pung ani taba matamda thunglagani Mafam aduda Chief Minister and Leina ki Minister amasung MLA Singh BJP Manipur gi President amadi atai makok thongba karyakarta Singh na taram nokani Airport ta gi miyam gi mifam Pangthokkadouriba HAPTA KANGJEIBUNG da laktuna mifam aduda saruk yagani Miyam gi mifam aduda taranipan suba Lok Sabha MEEKHAL asida ina Manipur da gi BJP gi mirep oiliba Minister Thongnauzam Basant Kumar amasung outer da BJP na sawatuna NPF ki mirep oiliba Timothy Zimi ki election campaign ga mari leinana Amit Shah na mahaki oibo wafam sing miyam da thamgani Chief Minister and Yaona Pangthokkadouriba miyam gi mifam aduda Leina ki Minister amasung MLA Singh amadi BJP Manipur Pradesh ki President SHAJILLIBA Yaona party ki makok thongba karyakarta Singh su saruk yagani mifam aduda Chief Minister and amasung BJP Manipur ki President SHAJILLIBA su wangangani miyam gi mifam adu loirba matung Union Home Minister Amit Shah nungthil pung 3:04 tarakpa aduwaida niti aipat chuthekta leiba THAMBAL SHANGLEN gi damak HAPTA KANGJEIBUNG thadukani mafam aduda nongna SHEMJIN SHAJILLIBA THAMBAL SHANGLEN gi office Amit Shah na BJP Manipur Pradesh ta khushin naramgani THAMBAL SHANGLEN gi thorom adu loirba matung Amit Shah New Delhi gi damak nungthil pung 3 kunrom taba aduwaida Imphal gi British Transit International Airport thadukani haire Amarom da Union Home Minister Amit Shah gi Manipur KHONGCHAT kamari leinana Mifam Pangthokkadouriba HAPTA KANGJEIBUNG gi akoiba amasung mahangna chatkadaba lambi paringda security gi akanba section thorang lokhat bahokhrei masigi sarukam moina andro parking da famba kaithel ayuk angan badang ai hak phamnarabasu makha tana phamhan khidrei HAPTA KANGJEIBUNG tamna lakadaba lambi singda security na akanba mongda ngak senbagi thabak chathari tongan mafam dagi mifam asida saruk yaba lakadaba miyam gi gari sing chathok chasin tawbada khudong chanaba amadi traffic jam na chingba thoktanaba traffic control police ki personnel sing na section thorang lokhat pa hokre Union Home Minister Amit Shah gi Manipur KHONGCHAT asida tha taramathoi hena lamdam asida thokliba irang asigi warishin oigadaba karamba khongthang lokhatuna miyam mahausa gi punsi da tangdu laitana karamba matamda leiba phanghangadagi haibasi miyam na hangnaba wafam amadi oiri